ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯃꯤꯠ ꯇꯥꯡꯕ ꯑꯃꯒ ꯅꯝꯄꯣꯟꯕ ꯑꯃꯒ ꯃꯔꯨꯞ ꯑꯅꯤꯈꯛ ꯂꯩꯔꯝꯕꯣꯏꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯝ ꯀꯣꯏꯔꯨꯁꯤ ꯍꯥꯏꯅꯗꯨꯅ ꯃꯌꯨꯝꯗꯒꯤ ꯈꯣꯡꯁꯥꯜꯂꯛꯄꯗꯨꯅ ꯎꯃꯪ ꯑꯃ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯇꯥ ꯆꯥꯕ ꯃꯐꯝ ꯌꯦꯡꯂꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤꯉꯩ ꯑꯗꯨꯗ ꯅꯝꯕꯣꯟꯕ ꯑꯗꯨꯅ ꯃꯈꯣꯏꯅ ꯐꯝꯂꯤꯕ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃꯗ ꯏꯅꯦꯝ ꯅꯦꯝꯅ ꯍꯩꯅꯧ ꯃꯌꯥꯝ ꯃꯈꯖꯥꯏ ꯉꯥꯛꯁꯪ ꯉꯥꯛꯁꯪ ꯉꯥꯡꯂꯗꯨꯅ ꯃꯨꯟꯇ꯭ꯔꯤꯛ ꯃꯨꯟꯅ ꯄꯥꯜꯂꯝꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯍꯩꯅꯧ ꯑꯃꯨꯟꯕ ꯑꯗꯨ ꯆꯥꯅꯤꯡꯂꯗꯨꯅ ꯃꯍꯥꯛꯅ ꯃꯤꯠꯇꯥꯡꯕ ꯃꯔꯨꯞꯇꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯣꯏꯔꯦ꯫ ꯃꯔꯨꯞ, ꯍꯩꯅꯧ ꯑꯃꯨꯟꯕ ꯃꯌꯥꯝ ꯑꯃ ꯄꯥꯜꯂꯤ꯫ ꯅꯍꯥꯛ ꯑꯩꯒꯤ ꯂꯦꯡꯕꯥꯟꯗ ꯀꯥꯈꯠꯂꯣ ꯑꯗꯨꯒ ꯍꯦꯛꯂꯛꯎ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯔꯗꯨꯅ ꯂꯦꯡꯕꯥꯟꯗ ꯀꯥꯈꯠꯀꯦ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯝꯕꯣꯟꯕ ꯑꯗꯨꯅ ꯃꯤꯠꯇꯥꯡꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯣꯏꯔꯦ꯫ ꯅꯍꯥꯛꯅ ꯂꯥꯝꯕ ꯃꯇꯝꯗ ꯍꯦꯛ ꯊꯦꯡꯅꯕ ꯄꯣꯠꯁꯛ ꯑꯗꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯎꯅꯨ꯫ ꯃꯃꯤꯠ ꯇꯥꯡꯕ ꯃꯔꯨꯞ ꯑꯗꯨꯅ ꯅꯝꯕꯣꯟꯕꯒꯤ ꯃꯔꯦꯡꯕꯥꯟꯗ ꯀꯥꯈꯠꯂꯒ ꯍꯩꯅꯧ ꯍꯦꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯂꯤꯟ ꯑꯃ ꯍꯩꯅꯧ ꯃꯁꯥꯗ ꯌꯦꯠꯂꯒ ꯍꯩꯅꯧ ꯑꯃꯨꯟꯕ ꯈꯜꯂꯒ ꯃꯍꯤ ꯆꯨꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯠ ꯇꯥꯡꯕ ꯑꯗꯨꯅ ꯎꯗꯤ ꯎꯗꯅ ꯑꯁꯨꯝ ꯃꯥꯔꯛꯄ ꯃꯇꯝꯗ ꯂꯤꯟ ꯑꯗꯨ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ꯫ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯂꯤꯟꯒꯤ ꯃꯀꯣꯛ ꯑꯗꯨ ꯇꯥꯞ ꯅꯝꯗꯨꯅ ꯐꯥꯔꯦ꯫ ꯂꯤꯟ ꯑꯗꯨꯅ ꯃꯤꯇꯥꯡꯕꯒꯤ ꯃꯄꯥꯝꯕꯣꯝꯗ ꯃꯁꯥ ꯑꯗꯨ ꯌꯦꯠꯁꯤꯜꯂꯦ꯫ ꯃꯤꯇꯥꯡꯕꯅ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯔꯨꯞ ꯅꯝꯕꯣꯟꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯍꯣ ꯃꯔꯨꯞ, ꯑꯩꯍꯥꯛ ꯀꯩꯅꯣꯝꯃ ꯐꯥꯔꯦ꯫ ꯃꯈꯥꯗꯒꯤ ꯃꯔꯨꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯔꯨꯞ, ꯄꯥꯏꯔꯕꯗꯤ ꯊꯥꯔꯨꯔꯅꯣ, ꯊꯥꯗꯣꯛꯄ ꯌꯥꯗꯦ꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯃꯤꯇꯥꯡꯕ ꯑꯗꯨꯅ ꯄꯥꯏꯔꯤꯕ ꯈꯨꯠꯄꯥꯏ ꯑꯗꯨ ꯍꯦꯟꯅ ꯀꯟꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯝꯃꯤ꯫ ꯀꯟꯅ ꯄꯥꯏꯁꯤꯟꯃꯟꯕꯗꯒꯤ ꯂꯤꯟ ꯑꯗꯨ ꯁꯤꯔꯦ꯫ ꯑꯗꯨꯝꯅ ꯂꯤꯟ ꯑꯗꯨꯅ ꯁꯤꯔꯕ ꯑꯗꯨꯗꯗꯤ ꯃꯄꯥꯝꯕꯣꯝꯗ ꯌꯦꯠꯁꯤꯜꯂꯝꯕ ꯑꯗꯨ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯁꯤꯔꯦ ꯈꯪꯂꯕꯗ ꯃꯤꯇꯥꯡꯕꯅ ꯈꯪꯊꯥ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗ ꯂꯤꯟ ꯑꯗꯨ ꯂꯩꯃꯥꯏꯗ ꯍꯦꯛ ꯇꯥꯕꯣꯏꯔꯦ꯫ ꯂꯤꯟ ꯑꯁꯤꯕ ꯑꯃ ꯃꯃꯥꯡꯗ ꯄꯗ꯭ꯔꯥꯛ ꯂꯥꯎꯅ ꯍꯦꯛ ꯇꯥꯔꯛꯄ ꯑꯗꯨꯗꯗꯤ ꯅꯝꯕꯣꯟꯕ ꯑꯗꯨꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯆꯣꯡꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯩꯕꯥꯛꯇ ꯇꯨꯁꯤꯟꯃꯤꯟꯅꯔꯝꯃꯤ꯫ ꯂꯦꯞꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯤꯇꯥꯡꯕ ꯑꯗꯨ ꯃꯃꯤꯠ ꯎꯔꯦ꯫ ꯑꯗꯨꯒ ꯅꯝꯕꯣꯟꯕ ꯑꯗꯨꯁꯨ ꯁꯤꯡꯂꯤ ꯊꯨꯞꯂꯝꯕ ꯑꯗꯨ ꯇꯨꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯇꯥ ꯆꯥꯔꯨꯗꯨꯅ ꯀꯣꯝꯊꯣꯛꯂꯕꯣꯏꯔꯦ꯫ ꯃꯅꯝ ꯑꯗꯨ ꯆꯞ ꯍꯦꯛ ꯇꯤꯡꯂꯦ꯫ ꯃꯅꯝ ꯄꯣꯟꯕ ꯐꯔꯦ꯫ ꯃꯤꯇꯥꯡꯕ ꯑꯗꯨꯁꯨ ꯂꯤꯟ ꯃꯀꯣꯛ ꯇꯤꯡꯈꯠꯇꯨꯅ ꯄꯥꯏꯁꯤꯟꯕ ꯑꯗꯨꯗ ꯁꯤꯡꯂꯤ ꯊꯨꯞꯇꯨꯅ ꯃꯃꯤꯠ ꯎꯔꯝꯗꯕ ꯑꯗꯨꯁꯨ ꯁꯤꯡꯂꯤ ꯇꯤꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯃꯤꯠ ꯑꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯁꯨꯝꯅ ꯂꯝ ꯀꯣꯏꯅꯅꯕ ꯑꯃꯨꯛ ꯈꯣꯡꯁꯥꯜꯂꯛꯂꯦ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯎꯀꯥꯏ ꯑꯇꯦꯛꯄ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯔꯨꯕꯗꯒꯤ ꯃꯈꯣꯏꯅ ꯇꯨꯡꯗ ꯀꯥꯟꯅꯔꯛꯄ ꯌꯥꯏ ꯈꯟꯗꯨꯅ ꯈꯨꯟꯖꯤꯜꯂꯒ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯔ ꯑꯃꯨꯛ ꯆꯠꯂꯒ ꯊꯦꯡꯒꯨ ꯑꯃ ꯑꯃꯨꯛ ꯊꯦꯡꯅꯔꯦ꯫ ꯊꯦꯡꯒꯨ ꯑꯗꯨꯁꯨ ꯈꯨꯟꯖꯤꯜꯂꯒ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯂꯥꯛꯄꯅ ꯈꯨꯡꯒꯪ ꯑꯃ ꯌꯧꯔꯛꯂꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨ ꯃꯤꯗꯤ ꯑꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯆꯥꯎꯔꯕ ꯌꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯜꯂꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯕ ꯊꯦꯡꯅꯔꯨꯔꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯕꯨꯡ ꯈꯣꯏ, ꯂꯝ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤ ꯑꯃ ꯂꯩ꯫ ꯃꯍꯥꯛꯀꯤ ꯌꯨꯝꯅꯤ ꯑꯩꯅ ꯂꯩꯔꯤꯕꯁꯦ꯫ ꯃꯍꯥꯛꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯥꯊꯣꯛꯈꯤꯗꯨꯅ ꯈꯨꯡꯒꯪ ꯑꯁꯤ ꯃꯤ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯍꯥꯛ ꯈꯛꯇꯃꯛ ꯃꯍꯥꯛꯀꯤ ꯊꯕꯛ ꯇꯧꯅꯕꯅꯤ ꯍꯥꯏꯗꯨꯅ ꯈꯥꯛꯄꯤꯔꯤꯕꯁꯤꯅꯤ꯫ ꯑꯩꯍꯥꯛꯄꯨꯁꯨ ꯀꯩꯗꯧꯉꯩ ꯆꯥꯈꯤꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯅꯝꯕꯣꯟꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯛ ꯐꯠꯇ꯭ꯔꯕ ꯍꯤꯡꯆꯥꯕꯤ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯝꯂꯨꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯃꯥꯡꯅꯅꯕ ꯉꯥꯛꯇꯅꯤ꯫ ꯃꯥꯕꯨ ꯊꯨꯅ ꯍꯥꯠꯇꯣꯛꯄ ꯃꯊꯧ ꯇꯥꯏ꯫ ꯃꯥꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯕꯗꯤ ꯃꯇꯧ ꯀꯔꯝ ꯇꯧꯔꯒ ꯍꯥꯠꯀꯅꯤ? ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯌꯨꯝꯒꯤ ꯁꯗꯪꯈꯥ ꯃꯌꯥꯗ ꯌꯥꯝꯅ ꯋꯥꯡꯅ ꯊꯦꯠꯂꯤꯕ ꯂꯤꯔꯨꯡꯇꯦꯟ ꯑꯃꯗꯤ ꯇꯨꯝꯕꯥ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯡꯖꯤꯜꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯤꯔꯨꯡ ꯑꯁꯤꯅ ꯍꯤꯡꯆꯥꯕꯤꯒꯤ ꯃꯈ꯭ꯋꯥꯡꯅꯤ, ꯑꯗꯨꯒ ꯇꯦꯟ ꯑꯁꯤꯅ
mahaki yanglen saruni, tumba asina makokni, aduga aada yaliba khaw asidana tenawa macha manga khak yaurangani, makhoi aduna magi thawai mangani. Asumna marup anina laisabi aduga tanaraga hingchabi hatnanaba thorang tawraklami. Sadang khada theliba lirung ten, tumba amadi yaliba khawna chingbasing adu lokthare. Aduga yum adu thong lonsillaga manungda hingchabina pairakpa adu ngaiduna leire. Asumna ngaihak leiraga hingchabi adu akiba khonjel amadi saktamga loinana maya launa kathoklaga pairaklami. Hingchabi aduna mayum yaurokpa matamda sumangda leplaga hingchabina hai. Yum manungda kana kana leibage. Asumna hanglakpa adudadi manungdagi amana makhol semladuna khumlaklami. Oi hingchabi ai leine. Asi haina hauna lumna khumlaklami. Hingchabi aduna wakhan munna khallaga asumna makha tana hairaklami. Nahakpo kayam chawbage. Wahang adu hanglakpa taraga manung lomdagi makhoi anina ukai atekpa adu phadrak launa mapalomda langthorai aduga hairaklami. Yengo hingchabi masi aihaki samcheni. Is manungda leiriba asidi onthokna chawkhraba mali. Masidi mata amanidana. Asi khanduna hingchabi aduna kibana pakhatlingai aduda manungdagi makhoi anina thengu adu amuk phat langthoraklami. Aduga asumna makha tana hairaklami. Masina aihaki hikuni. Matau adu ubada hingchabi adudi amuk hena kikhre. Kari toksige haine khallingaida manam polaba marup aduna khangawdana hakthi khalaklami. Manungda leiriba asidi namu taibang mioi banidana. Asi haiduna yamna sauna thong adu thudek lage haiduna imung tamna changsillaklami. Iya namu taibang nahakna hingchabi aingondagasu laknaba sari. Ngasidi nahaki yaibi thawai ado laurage do. Iya thong ase phakairage do. Iya Hayya! Hayya! Thong asisu on thong na kallida. Hey, hey, hayya! Maru, hingchabi asina thong ase namkhairakadore. Mahaki lirung ten ase hekta thudeklasi. Hai, hai, ya! 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 Ai haki ikhwang ase tekle. Madudagidi hingchabi aduna makhutna phage lamlakpa matamda marup anina tumba adu laibakta bok launa thugairami. Matau aduda hingchabi adugi mako kaire. Madudagidi tenawa macha manga adu mathang pet mekhaibadagi hingchabi adu sire. Hingchabi na siraba matungda hingchabi aduna lotlamba hiyai mayam sing adu puraduna marup anidu laisabi macha aduga loinana makhoigi maraibak tamna hankhirami. Loksing amadi thauna leiba misakti mai pai hainabagum loksing leiba aki akhang leitaba mitangba amadi manam ponba marup anina hingchabi hatuna nupi macha adubu kanbikhi. Thaina mamangaida leibak amada machin manau anikhak leirami. Mapana thambiramba maral mathum lau ingkhol pumnamak chap manana yenaduna makhoi animak mi oinanaba nungai yaifaba wata padana pananaba honajarami. Manau nupa adudi honabagi matik nungai yaifaba wata padaba mioi ama haibadu oiraktuna khul aduda ina kairak yamna khunba masak naiba nupa ama oiraklami. Mayamba ahal adudi phanasu nomdunasu nongmagi asum puthabana henjilaktuna mamai thangdadi lairabana pattatlaba mioi haibadu oiraklami. Kotta phau maru amatta phauwa takhidre chengphuda chengkhuya amatta hapa ngamkhidre. Nongmadi mayamba ahalgi nupidu
ꯃꯆꯥꯁꯤꯡꯒ ꯂꯣꯏꯅꯅ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯒꯤ ꯏꯃꯨꯡꯗ ꯌꯥꯝꯅ ꯀꯟꯅ ꯀꯞꯅ ꯂꯥꯎꯅꯔꯛꯂꯝꯃꯤ꯫ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯃꯇꯩꯃꯗ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, "ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯏꯇꯩꯃ? ꯀꯞꯅ ꯂꯥꯎꯅꯔꯤꯕ ꯑꯁꯤꯕꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯃꯇꯩꯃꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯒꯤ ꯀꯞꯂꯤꯕꯅꯤ꯫ ꯏꯆꯥꯁꯤꯡꯅ ꯆꯥꯒꯦ ꯊꯛꯀꯦ ꯍꯥꯏꯖꯤꯜꯂꯛꯏ꯫ ꯀꯣꯠꯇ ꯐꯧ ꯃꯔꯨ ꯑꯃꯠꯇ ꯐꯥꯎꯕ ꯇꯥꯗ꯭ꯔꯦ꯫ ꯆꯦꯡꯐꯨꯗ ꯆꯦꯡ ꯈꯨꯌꯥ ꯑꯃꯠꯇꯁꯨ ꯂꯩꯇ꯭ꯔꯦ꯫ ꯂꯥꯝꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯞꯅꯔꯤꯕꯁꯤꯅꯤ꯫ ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯅꯌꯥꯝꯕꯁꯨ ꯁꯨ ꯅꯣꯝꯕꯗ ꯃꯔꯨ ꯀꯦꯝꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯨꯔꯨ ꯅꯣꯝꯂꯨꯕ ꯈꯨꯗꯤꯡꯃꯛ ꯀꯥꯟꯅꯕ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯥꯏꯕꯛꯅꯕꯨ ꯇꯝꯗ꯭ꯔꯕꯗ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯑꯣꯏꯔꯦ." ꯃꯇꯩꯃꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯈꯨꯝꯂꯝꯗꯅ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯒ ꯆꯦꯡ ꯆꯥꯛ ꯉꯥ ꯊꯨꯝ ꯏꯟꯁꯥꯡ ꯅꯥꯄꯤ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯃꯇꯩꯃꯗ ꯄꯤꯔꯔꯦ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯇꯩꯃ, ꯉꯁꯤꯒꯤꯗꯤ ꯃꯁꯤꯅ ꯊꯣꯡ ꯊꯥꯛꯇꯨꯅ ꯍꯣꯠꯅꯕꯤꯔꯣ꯫ ꯍꯌꯦꯡꯗꯤ ꯆꯥꯉꯟ ꯆꯥꯔꯒ ꯏꯇꯩꯃꯒ ꯇꯥꯗꯒ ꯑꯩꯒꯤ ꯂꯧꯕꯨꯛꯇ ꯑꯃꯨꯛꯇ ꯀꯨꯝꯕꯤꯔꯨꯆꯣ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯆꯔꯣꯡ ꯆꯨꯝꯕ ꯂꯧ ꯐꯩꯗꯣꯝ ꯑꯅꯤꯗꯪ ꯈꯜꯂꯒ ꯈꯥꯎꯕꯤꯔꯨꯆꯣ꯫ ꯅꯍꯥꯟ ꯃꯈꯩ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯕꯨ ꯑꯇꯣꯞꯄ ꯃꯤꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ?" ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯌꯥꯝꯕꯒ ꯃꯇꯩꯃꯒ ꯑꯅꯤꯗꯨ ꯃꯄꯨꯛꯅꯤꯡꯗ ꯅꯨꯡꯁꯤꯔꯛꯇꯨꯅ ꯃꯅꯥꯎꯅꯨꯄꯥꯕꯨ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯒ ꯆꯪꯁꯤꯟꯗꯨꯅ ꯀꯣꯜꯂꯒ ꯀꯞꯃꯤꯟꯅꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯅꯥꯎꯅꯨꯄꯥꯗꯨ ꯍꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯄꯤꯔꯝꯕ ꯆꯦꯡ ꯆꯥꯛꯇꯨ ꯊꯣꯡꯗꯨꯅ ꯆꯥꯃꯤꯟꯅꯔꯒ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯇꯩꯃ ꯑꯅꯤꯗꯨ ꯃꯊꯪ ꯅꯣꯡꯉꯥꯟꯕ ꯉꯥꯏꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯄꯣꯊꯥꯈꯤ꯫ ꯅꯣꯡꯉꯥꯜꯂꯛꯂꯕꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯥꯉꯟ ꯆꯥꯔꯒ ꯃꯈꯨꯠꯇ ꯊꯥꯡꯒꯣꯜ ꯑꯃꯃꯝ ꯄꯥꯏꯅꯗꯨꯅ ꯂꯧꯕꯨꯛꯇ ꯀꯨꯝꯈ꯭ꯔꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯧ ꯐꯩꯗꯣꯝ ꯑꯅꯤ ꯈꯜꯂꯒ ꯃꯈꯣꯏ ꯑꯅꯤꯅ ꯐꯩꯗꯣꯝ ꯑꯃꯃꯝ ꯈꯥꯎꯅꯁꯤ ꯍꯥꯏꯅꯗꯨꯅ ꯀꯨꯝꯊꯔꯦ꯫ ꯈꯨꯗꯥꯞ ꯑꯃꯃꯝ ꯄꯥꯏꯅꯔꯒ ꯊꯥꯡꯒꯣꯜ ꯊꯥꯔꯒꯦ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯤꯠ ꯀꯣꯠꯐꯨ ꯃꯌꯥ ꯁꯤꯡꯖꯪ ꯄꯥꯟꯕ ꯃꯁꯝ ꯃꯅꯥ ꯐꯥꯔꯒ ꯀꯨꯆꯨ ꯃꯨꯁꯤꯟ ꯃꯨꯔꯕ ꯌꯦꯡꯕ ꯃꯇꯝꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯐꯪꯂꯕ ꯅꯨꯄꯥ ꯑꯃ ꯂꯧꯕꯨꯛ ꯃꯌꯥꯏꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯑꯌꯥꯛꯄ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯂꯥꯎꯔꯗꯨꯅ ꯆꯩ ꯊꯥꯡꯂꯛꯂꯝꯃꯤ, "ꯍꯣꯏ, ꯐꯧ ꯍꯨꯔꯥꯟꯒꯦ ꯇꯧꯔꯤꯕ꯭ꯔꯥ? ꯅꯈꯣꯏ ꯑꯅꯤ ꯀꯅꯥ ꯀꯅꯥꯅꯣ?" ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯇꯝꯊꯤꯔꯕ ꯃꯥꯟꯕ ꯁꯛꯐꯝ ꯑꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯐꯨꯕ ꯃꯈꯩ ꯐꯨꯔꯒ ꯃꯉꯛ ꯂꯥꯛꯇꯨꯅ ꯏꯜꯂꯛꯂꯦ꯫ "ꯅꯈꯣꯏ ꯑꯅꯤꯅ ꯃꯤꯒꯤ ꯐꯧꯕꯨ ꯍꯨꯔꯥꯟꯒꯦ ꯇꯧꯕ? ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯐꯪꯕ ꯇꯥꯔꯦꯗꯣ꯫ ꯍꯣꯏ, ꯑꯩꯈꯣꯏ ꯂꯥꯟꯖꯩ, ꯑꯩꯈꯣꯏ ꯇꯧꯖꯔꯦ, ꯑꯩꯈꯣꯏ ꯂꯥꯟꯖꯩ, ꯑꯩꯈꯣꯏ ꯂꯥꯟꯖꯔꯦ, ꯑꯩꯈꯣই ꯇꯧꯖꯔꯣꯏ, ꯑꯩꯈꯣꯏ ꯂꯥꯟꯖꯔꯦ." ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯁꯨꯠ ꯁꯨꯠ ꯀꯞꯇꯨꯅ ꯃꯌꯨꯝꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯒ ꯃꯅꯥꯎꯅꯨꯄꯥꯗ ꯋꯥꯔꯧꯕꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯨꯡꯉꯣ, ꯏꯌꯥꯝꯕ ꯈꯪꯂꯦ, ꯅꯇꯩꯃꯒ ꯑꯩꯒꯕꯨ ꯏꯀꯥꯏꯕ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ꯫ ꯅꯍꯥꯛꯅ ꯂꯝꯍꯥꯡꯗ ꯃꯤꯅꯥꯏ ꯊꯥꯗꯣꯛꯂꯒ ꯑꯩꯈꯣꯏꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯍꯜꯂꯦ꯫ ꯃꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏ ꯅꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ?" ꯑꯁꯨꯝꯅ ꯃꯌꯥꯝꯕ ꯑꯗꯨꯅ ꯀꯞꯉꯥꯡ ꯇꯧꯔꯒ ꯃꯉꯣꯟꯗ ꯑꯃꯗꯤ ꯃꯇꯩꯃꯗ ꯐꯨꯔꯛꯄ ꯆꯩꯐꯝꯁꯤꯡ ꯑꯗꯨ ꯎꯠꯂꯗꯨꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯅꯥꯎꯗ ꯊꯃꯣꯏ ꯁꯣꯛꯅ ꯇꯝꯂꯝꯃꯤ꯫ ꯃꯅꯥꯎꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯇꯥꯗ, ꯅꯅꯥꯎꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ꯫ ꯑꯩꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯈꯤꯕ ꯂꯩꯇꯦ꯫ ꯑꯩꯍꯥꯛꯀ ꯆꯠꯁꯤ꯫ ꯑꯩꯍꯥꯛ ꯏꯁꯥꯃꯛꯅ ꯈꯥꯎꯔꯒ ꯏꯇꯩꯃꯒ ꯇꯥꯗꯒꯗ ꯈꯨꯠꯁꯤꯟꯅꯖꯔꯒꯦ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯂꯧꯕꯨꯛ ꯇꯥꯟꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯂꯧꯕꯨꯛ ꯌꯧꯔꯒ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯂꯧ ꯈꯥꯎꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯀꯤꯕ ꯃꯁꯛ ꯐꯪꯂꯕ ꯁꯛꯇꯝ ꯑꯗꯨꯅ ꯂꯧꯔꯛꯇꯒꯤ ꯍꯧꯒꯠꯂꯛꯂꯒ ꯑꯁꯨꯝꯅ ꯆꯩꯔꯛꯂꯝꯃꯤ, "ꯍꯥꯏ, ꯏꯀꯥꯏ ꯈꯪꯗꯕ ꯂꯧꯄꯨ! ꯅꯍꯥꯛꯅ ꯅꯅꯤꯡ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ꯭ꯔꯥ? ꯀꯔꯤꯒꯤ ꯑꯇꯣꯞꯄꯗ ꯐꯧ ꯄꯤꯊꯣꯛꯀꯦ ꯇꯧꯔꯤꯕꯅꯣ?" ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛ ꯀꯅꯥꯅꯣ? ꯀꯔꯤ ꯅꯊꯧ ꯂꯩꯗꯨꯅ ꯑꯩꯍꯥꯛꯅ ꯇꯧꯕ ꯊꯕꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯠꯂꯤꯕꯅꯣ?" ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯂꯥꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯑꯩꯍꯥꯛꯀꯤ ꯏꯊꯧ ꯂꯩ꯫ ꯅꯍꯥꯛꯅ ꯅꯨꯡꯉꯥꯏꯅ ꯐꯝꯂꯒ ꯑꯍꯥꯎꯕꯇ ꯆꯥꯗꯨꯅ ꯂꯩꯕꯅꯤ꯫
ꯑꯩꯍꯥꯛꯅ ꯏꯊꯕꯥꯛ ꯑꯁꯤꯗ ꯂꯥꯡꯒꯣꯜꯅ ꯇꯧꯈꯥꯏꯍꯜꯂꯒ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯥꯛꯇꯅ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯐꯧ ꯆꯦꯡ ꯋꯥꯠꯇꯅ ꯄꯤꯔꯤ ꯑꯩꯍꯥꯛꯀꯤ ꯏꯊꯕꯥꯛꯇ ꯊꯥꯕ ꯃꯔꯨ ꯑꯣꯏꯕꯒꯤ ꯆꯥꯊꯣꯛ ꯍꯦꯜꯂꯤꯕꯅꯤꯗꯣ ꯅꯍꯥꯛꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯣꯏ ꯈꯪꯖꯧꯍꯦ ꯑꯄꯪꯕ ꯑꯩꯍꯥꯛꯇꯤ ꯅꯍꯥꯛꯀꯤ ꯅꯔꯥꯏꯕꯛꯀꯤ ꯂꯥꯏ ꯍꯥꯏꯕꯗꯨꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯀꯤꯔꯝꯕꯗꯒꯤ ꯈꯔ ꯈꯔ ꯐꯔꯛꯇꯨꯅ ꯂꯥꯏ ꯑꯗꯨꯗ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯊꯗꯨꯅ ꯈꯨꯔꯨꯝꯖꯔꯒ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯂꯝꯃꯤ ꯍꯦ ꯏꯔꯥꯏꯕꯛꯀꯤ ꯂꯥꯏ ꯅꯅꯥꯏꯅ ꯈꯨꯔꯨꯝꯖꯔꯕꯅꯤ ꯅꯅꯥꯏꯅ ꯈꯪꯖꯔꯨꯗꯕꯅꯅꯤ ꯑꯄꯪꯕ ꯅꯅꯥꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯅꯍꯥꯛꯅ ꯑꯩꯕꯨꯗꯤ ꯊꯧꯖꯥꯟꯕꯤꯔꯦ ꯑꯗꯨꯒ ꯅꯅꯥꯏ ꯏꯌꯥꯝꯕꯗꯤ ꯂꯩꯇ ꯂꯥꯏꯔꯒꯤ ꯃꯩꯁꯥ ꯂꯥꯡꯗꯨꯅ ꯋꯥꯅ ꯈꯥꯡꯂꯤ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛꯀꯤ ꯂꯥꯏꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯃꯅꯥꯎ ꯑꯇꯣꯟꯕꯒꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯔꯒ ꯂꯥꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ ꯃꯍꯥꯛꯁꯨ ꯑꯩꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕꯅꯤꯗꯣ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯇꯨꯝꯍꯧꯔꯤ ꯃꯥꯕꯨ ꯎꯅꯅꯤꯡꯂꯕꯗꯤ ꯅꯣꯡꯄꯣꯛ ꯄꯥꯡꯅ ꯊꯥ ꯀꯌꯥꯃꯔꯨꯝ ꯆꯠꯂꯒ ꯁꯃꯨꯗ꯭ꯔ ꯑꯃ ꯊꯦꯡꯅꯒꯅꯤ ꯃꯗꯨ ꯋꯥꯡꯃ ꯂꯥꯜꯂꯒ ꯈꯔꯗꯪ ꯆꯠꯂꯒ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯝꯒꯅꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯑꯩꯒ ꯁꯛꯆꯨ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯥ ꯑꯃ ꯇꯨꯝꯂꯝꯒꯅꯤ ꯃꯗꯨꯗ ꯀꯔꯤ ꯑꯃꯠꯇ ꯀꯤꯗꯅ ꯃꯥꯕꯨ ꯍꯧꯗꯣꯛꯂꯒ ꯂꯥꯛꯃꯤꯟꯅꯔꯣ ꯃꯉꯣꯟꯗ ꯍꯥꯏꯖꯧ ꯃꯍꯥꯛꯅꯕꯨ ꯆꯥꯟꯕꯤꯔꯕ ꯍꯦꯛꯇ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯔꯒꯗꯕꯅꯤ ꯈꯪꯉꯨ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏ ꯑꯗꯨ ꯑꯗꯨꯃꯛ ꯃꯥꯡꯊꯣꯛꯈ꯭ꯔꯦ ꯃꯇꯩꯃ ꯃꯅꯥꯎꯅꯨꯄꯥ ꯃꯌꯥꯝꯕ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯌꯨꯝ ꯌꯧꯔꯒ ꯃꯌꯥꯝꯕꯅ ꯃꯅꯥꯎꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯏꯌꯥꯝꯕ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯂꯨꯈꯤꯒꯦꯗꯣ ꯅꯇꯩꯃ ꯍꯣꯏ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯅꯍꯥꯛꯅ ꯈꯔ ꯌꯦꯡꯁꯤꯜꯂꯝꯃꯨ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯡꯖꯦꯜ ꯈꯔ ꯃꯅꯥꯎꯗꯒꯤ ꯅꯤꯗꯨꯅ ꯌꯣꯝꯂꯒ ꯅꯣꯡꯄꯣꯛ ꯄꯥꯡꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯊꯤꯗꯅ ꯆꯠꯄ ꯌꯥꯕ ꯃꯈꯩ ꯆꯠꯂꯤ ꯌꯥꯗꯕ ꯃꯇꯥꯡ ꯊꯣꯛꯄꯗꯅ ꯎꯈꯣꯡ ꯋꯥꯈꯣꯡꯗ ꯆꯪꯗꯨꯅ ꯃꯇꯥ ꯐꯕ ꯃꯐꯝ ꯌꯦꯡꯂꯒ ꯑꯍꯤꯡ ꯌꯥꯔꯦꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯌꯥꯝꯕ ꯑꯗꯨꯅ ꯊꯥ ꯀꯌꯥ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯎꯃꯪ ꯋꯥꯃꯪ ꯀꯌꯥ ꯀꯌꯥ ꯐꯥꯎꯗꯨꯅ ꯂꯥꯟꯅ ꯂꯥꯛꯄꯅ ꯆꯔꯥ ꯀꯌꯥ ꯍꯦꯜꯂꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯩ ꯊꯪꯗꯗꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯂꯥꯏꯕꯛꯀꯤ ꯂꯥꯏꯅ ꯇꯥꯛꯄꯤꯈꯤꯕ ꯁꯃꯨꯗ꯭ꯔ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯆꯥꯎꯔꯕ ꯏꯄꯥꯛ ꯑꯗꯨꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯏꯊꯛ ꯏꯄꯣꯝ ꯅꯣꯡ ꯈꯣꯡꯕꯒꯨꯝꯅ ꯉꯪꯂꯤꯕ ꯏꯁꯤꯡꯒꯤ ꯏꯔꯥꯎꯈꯣꯜ ꯃꯌꯥꯝꯁꯤ ꯎꯔꯨ ꯇꯥꯔꯨꯔꯒ ꯃꯌꯥꯝꯕ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯋꯥꯈꯜꯗ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯁꯤꯕꯒ ꯆꯞ ꯃꯥꯟꯅꯅ ꯑꯔꯦꯝꯕꯗ ꯍꯤꯡꯒꯗꯧꯕꯒꯤ ꯁꯔꯨꯛ ꯁꯃꯨꯗ꯭ꯔ ꯂꯥꯟꯕꯗ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯈꯜꯂꯗꯨꯅ ꯂꯥꯏꯕꯛ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯆꯥꯎꯔꯕ ꯏꯄꯥꯛ ꯃꯅꯨꯡꯗ ꯆꯣꯡꯊꯗꯨꯅ ꯏꯔꯣꯏꯔꯛꯂꯦ ꯃꯇꯦꯛ ꯈꯔ ꯏꯔꯣꯏꯗꯨꯅ ꯂꯥꯛꯄꯗ ꯎꯖꯥꯎ ꯑꯃ ꯊꯦꯡꯅꯗꯨꯅ ꯃꯗꯨꯗ ꯀꯥꯈꯠꯂꯦ ꯑꯁꯨꯝꯅ ꯎꯖꯥꯎ ꯑꯗꯨ ꯇꯣꯡꯂꯗꯨꯅ ꯈꯖꯤꯛ ꯈꯖꯤꯛ ꯂꯥꯛꯄꯅ ꯇꯣꯔꯕꯥꯟ ꯌꯧꯔꯛꯂꯝꯃꯤ ꯆꯥꯗ ꯊꯛꯇꯅ ꯂꯥꯛꯄꯅ ꯇꯣꯔꯕꯥꯟ ꯌꯧꯕ ꯃꯇꯝꯗꯗꯤ ꯃꯌꯥꯝꯕ ꯑꯗꯨ ꯃꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇꯕ ꯃꯈꯩ ꯌꯥꯝꯅ ꯆꯣꯛꯊꯔꯦ ꯑꯗꯨꯕꯨ ꯅꯤꯡꯕꯒꯤ ꯄꯥꯡꯒꯜꯅ ꯀꯟꯈꯤꯕꯅ ꯇꯨꯔꯣꯏ ꯉꯥꯝꯂꯣꯏ ꯆꯠꯇꯨꯅ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨ ꯊꯤꯔꯛꯈꯤ ꯑꯁꯨꯝꯅ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯂꯥꯏꯕꯛꯀꯤ ꯂꯥꯏ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯂꯩꯔꯝꯂꯦ ꯑꯍꯥꯟꯕꯗ ꯃꯌꯥꯝꯕ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯝꯂꯕꯁꯨ ꯃꯍꯥꯛ ꯑꯩꯍꯥꯛꯀꯤ ꯂꯥꯏꯅꯤꯀꯣ ꯈꯜꯂꯨꯕ ꯃꯇꯝꯗ ꯀꯤꯕ ꯐꯔꯗꯨꯅ ꯑꯁꯨꯝꯅ ꯂꯥꯏ ꯑꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏ ꯑꯩꯍꯥꯛꯀꯤ ꯂꯥꯏꯕꯛꯀꯤ ꯂꯥꯏ ꯑꯩꯍꯥꯛ ꯅꯍꯥꯛꯄꯨ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ ꯅꯍꯥꯛꯄꯨ ꯇꯥꯔꯤꯕ꯭ꯔꯥ ꯍꯧꯒꯠꯂꯣ ꯆꯠꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯆꯨꯝꯅ ꯀꯧꯕ ꯃꯇꯝꯗ ꯇꯥꯗ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯄ ꯃꯇꯝꯗ ꯂꯥꯏ ꯑꯗꯨ ꯍꯧꯒꯠꯂꯛꯂꯝꯃꯤ ꯂꯥꯏ ꯑꯗꯨꯅ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗ ꯅꯨꯄꯥ ꯑꯗꯨ ꯃꯔꯥꯏꯕꯛ ꯐꯕ ꯍꯧꯔꯛꯂꯝꯃꯤ ꯈꯣꯡꯅꯥꯡ ꯃꯊꯛꯇ ꯃꯍꯨꯝ ꯁꯥꯗꯨꯅ ꯂꯩꯕ ꯀ꯭ꯋꯥꯛꯅ ꯆꯦꯜꯂꯛꯄ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯃ ꯃꯊꯛꯇꯒꯤ ꯄꯣꯞ ꯍꯦꯛ ꯇꯥꯔꯛꯏ ꯃꯗꯨ ꯈꯨꯜꯂꯒ ꯂꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯦ ꯅꯤꯄꯥ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯅꯔꯥꯏꯕꯛ ꯐꯕ ꯍꯧꯔꯕꯅꯤ ꯁꯦ ꯂꯧꯁꯤꯜꯂꯨ ꯃꯁꯤꯒꯤ ꯈꯨꯗꯣꯞ ꯑꯁꯦ ꯊꯣꯛꯎ ꯍꯥꯏꯕꯗ ꯊꯣꯛꯄ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕꯅꯤ ꯃꯁꯤꯅ ꯅꯍꯥꯛꯀꯤ ꯅꯔꯥꯏꯕꯛ ꯐꯕ ꯄꯨꯟꯁꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯖꯔꯣꯀꯣ
ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯁꯃꯨꯗ꯭ꯔ ꯃꯄꯥꯜ ꯌꯧꯔꯒ ꯈꯨꯗꯣꯞ ꯑꯗꯨ ꯍꯨꯟꯕ ꯃꯇꯝꯗ ꯑꯆꯧꯕ ꯍꯤ ꯑꯃ ꯊꯣꯛꯂꯦ꯫ ꯍꯤ ꯑꯗꯨ ꯇꯣꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯇꯣꯔꯕꯥꯟ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯡꯅ ꯑꯁꯨꯝ ꯂꯥꯛꯃꯤꯟꯅꯕ ꯃꯇꯝꯗ ꯄꯥꯟ ꯍꯧꯕ ꯂꯝꯄꯥꯛꯇꯒꯤ ꯄꯥꯟꯅꯥꯎ ꯑꯅꯤ, ꯁꯤꯡ ꯍꯧꯕ ꯂꯝꯄꯥꯛꯇꯒꯤ ꯁꯤꯡꯅꯥꯎ ꯑꯅꯤ, ꯂꯐꯨ ꯍꯩꯀꯣꯜꯗꯒꯤ ꯂꯐꯨ ꯄꯥꯝꯕꯤ ꯃꯆꯥ ꯑꯅꯤ ꯐꯨꯛꯂꯒ ꯈꯥꯎ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯔꯛꯄꯅ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯇꯨ ꯃꯆꯥ ꯃꯆꯤꯜ ꯃꯅꯥꯎ ꯎꯅꯗꯨꯅ ꯍꯔꯥꯎꯃꯤꯟꯅꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯥꯏꯕꯛꯀꯤ ꯂꯥꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯂꯧꯕꯨꯛꯇ ꯂꯣꯡꯅ ꯍꯤꯞꯊꯔꯒꯦ꯫ ꯑꯩꯍꯥꯛꯀꯤ ꯊꯕꯥꯛꯇ ꯅꯍꯥꯛꯅ ꯄꯨꯔꯛꯄ ꯄꯥꯟꯅꯥꯎ, ꯁꯤꯡꯅꯥꯎ ꯑꯃꯗꯤ ꯃꯔꯨ ꯃꯔꯥꯡ ꯐꯧꯅꯆꯤꯡꯕ ꯄꯪꯂꯪꯇ ꯂꯪꯁꯤꯜꯂꯣ, ꯑꯗꯨꯒ ꯃꯊꯟꯇ ꯍꯧꯖꯔꯛꯀꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯑꯗꯨ ꯍꯤꯞꯊꯈ꯭ꯔꯦ꯫ ꯂꯥꯏꯒꯤ ꯋꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯔꯨ ꯃꯔꯥꯡ ꯃꯌꯥꯝ ꯑꯗꯨ ꯂꯪꯁꯤꯟ ꯊꯥꯖꯤꯜꯂꯝꯂꯒ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯄꯣꯊꯥꯈ꯭ꯔꯦ꯫ ꯇꯝꯐꯥ ꯈꯨꯗꯣꯞꯇꯨ ꯍꯨꯟꯗꯨꯅ ꯌꯨꯝꯀꯩ ꯁꯅꯥ ꯂꯨꯄꯥ ꯁꯟ ꯁꯒꯣꯜ ꯃꯌꯥꯝ ꯊꯣꯛꯍꯟꯗꯨꯅ ꯋꯥꯠꯇ ꯄꯥꯗꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯧꯕꯨꯛꯇ ꯊꯥꯈꯤꯕ ꯄꯥꯟꯅꯥꯎ ꯁꯤꯡꯅꯥꯎ ꯃꯔꯨ ꯃꯔꯥꯡ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯍꯣꯝ ꯍꯣꯝ ꯆꯥꯎꯈꯠꯂꯛꯇꯨꯅ ꯃꯍꯩ ꯃꯔꯣꯡ ꯀꯌꯥ ꯅꯤꯡꯊꯤꯖꯅ ꯂꯣꯛꯇꯨꯅ ꯑꯗꯨꯛ ꯂꯥꯏꯔꯔꯝꯕ ꯃꯌꯥꯝꯕ ꯑꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯕ ꯑꯣꯏꯔꯦ꯫ ꯂꯥꯏꯕꯛ ꯂꯩꯇ꯭ꯔꯕꯗꯤ ꯍꯣꯠꯅꯕ ꯀꯟꯕ ꯉꯥꯛꯇꯅꯁꯨ ꯑꯣꯏꯕ ꯌꯥꯗꯦ꯫ ꯂꯥꯏꯕꯛ ꯐꯕ ꯑꯃꯗꯤ ꯍꯣꯠꯅꯕ ꯀꯟꯕꯒꯤ ꯃꯄꯥꯅ ꯂꯥꯏꯔꯔꯝꯕ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯈꯤ꯫